ꯂꯧꯁꯤꯡ ꯄꯨꯀꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯥꯅ ꯈꯟꯕ꯫ ꯂꯩꯕꯥꯛ ꯑꯃꯗ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯔꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯑꯍꯥꯎ ꯑꯊꯨꯝ ꯈꯛꯇ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯥꯈꯟ ꯑꯃꯗ ꯆꯥꯛꯅꯤ ꯐꯤꯅꯤꯗꯨꯅ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯂꯝ ꯀꯣꯏꯕ ꯊꯣꯔꯛꯄꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨ ꯎꯔꯨꯔꯦ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯁꯨꯝꯍꯠꯂꯕ ꯅꯤꯡꯊꯧꯅ ꯄꯥꯝꯂꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛ ꯃꯊꯛꯇ ꯌꯥꯑꯣꯟꯅꯗꯨꯅ ꯂꯩꯔꯕꯁꯨ ꯃꯕꯨꯛ ꯂꯥꯝꯂꯛꯄ ꯃꯇꯝꯗ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯆꯤꯟꯖꯥꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯍꯥꯎꯔꯕ ꯃꯊꯦꯜ ꯑꯗꯣ ꯃꯍꯥꯛꯅ ꯈꯣꯏꯗꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯩꯅꯖꯔꯛꯄ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯪꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯗꯣ ꯇꯁꯦꯡꯅ ꯅꯥꯔꯦ꯫ ꯅꯤꯡꯊꯧꯅ ꯄꯥꯝꯅ ꯂꯧꯖꯕ ꯅꯨꯄꯤ ꯑꯗꯣ ꯅꯥꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯍꯩꯔꯕ ꯑꯃꯥꯏꯕꯤ ꯄꯨꯝꯅꯃꯛ ꯀꯧꯈꯠꯇꯨꯅ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯈꯪ ꯑꯍꯩ ꯃꯥꯏꯆꯧ ꯃꯥꯏꯅꯧ ꯄꯨꯝꯅꯃꯛ ꯇꯥꯟꯅꯗꯨꯅ ꯏꯔꯥꯠ ꯊꯧꯅꯤꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯥꯕ ꯑꯗꯨꯗꯤ ꯐꯔꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯅꯨꯡꯁꯥ ꯊꯤꯔꯕ ꯅꯤꯡꯊꯧꯅ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯇꯥꯟꯅꯔꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯉꯥꯎ ꯑꯐꯩ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯂꯥꯌꯦꯡꯕ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯦꯛ ꯊꯨꯡꯂꯕꯒ ꯅꯨꯄꯤ ꯑꯗꯨ ꯑꯆꯤꯛꯄ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯈꯣꯡ ꯀꯨꯞꯅ ꯍꯪꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛ ꯆꯥꯛꯅꯤ ꯐꯤꯅꯤꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯆꯥꯗꯨꯅ ꯍꯤꯡꯂꯛꯄ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯔꯝꯃꯤ꯫ ꯑꯅꯥꯕ ꯑꯗꯨꯒꯤ ꯂꯥꯏꯑꯣꯡ ꯑꯃꯁꯨꯡ ꯃꯔꯤ ꯃꯈꯣꯡ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯅ ꯇꯣꯞ ꯇꯣꯞꯄ ꯂꯥꯏꯌꯦꯡ ꯄꯊꯥꯞ ꯑꯃ ꯆꯠꯊꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯅꯥꯕ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯌꯥꯝꯅ ꯇꯣꯈꯥꯏꯅ ꯂꯩꯕ ꯀꯥ ꯑꯃꯗ ꯍꯣꯡꯗꯣꯛꯂꯒ ꯊꯝꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯥꯅ ꯊꯛꯅꯕ ꯑꯆꯥꯄꯣꯠ ꯆꯥꯏꯈꯥꯏꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯅꯥꯕ ꯑꯗꯨꯅ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯈꯨꯟꯗꯨꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯥꯏꯌꯦꯡ ꯄꯊꯥꯞ ꯑꯁꯤ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯑꯅꯥꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯔꯝꯃꯤ꯫ ꯍꯔꯥꯎꯔꯕ ꯅꯤꯡꯊꯧꯅ ꯃꯥꯏꯕ ꯑꯗꯨꯗ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡ ꯀꯨꯞꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯥꯏꯕ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯀꯣꯟꯒꯤ ꯑꯔꯪ ꯑꯔꯥꯛ ꯑꯍꯥꯎ ꯑꯊꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯍꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯃꯍꯥꯛꯄꯨ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯤꯟꯗꯣꯛꯄꯤꯈꯤꯕꯅ ꯐꯔꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯤꯟꯗꯣꯛꯄꯤꯈꯤꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨ ꯐꯪꯍꯟꯕꯤꯈꯤꯔꯝꯃꯤ꯫ ꯍꯩꯅꯈꯤꯕ ꯁꯥꯖꯠ ꯄꯥꯛ ꯀꯥꯎꯕ ꯉꯝꯗꯦ꯫ ꯐꯥꯈꯤꯕ ꯏꯁꯩ ꯍꯦꯛꯇ ꯉꯪꯂꯛꯏ꯫